Hello ma'am, ma'am ngasi video sidi requested video hai tare ko mamangi na tatan hobogi video ma thangat kibido aduga comment jama lai paratha gi video su thangat piro waina aduna ngasi se na paratha cha ga na paratha hobodo aduga video lauja ore ma'am su share tawjarage na semjare ma'am ado alu gi paratha waina horaga na thorang tawre ba ko adugi damakta ina alu se hana nung thang da photo ma bane ba ko aduga hoji ata sinane ata se ina leiraga thamgi matam da ni thokrabani ado aina dum horomdai su nuai te na ata se nik thuye ba ko ata ka bani khak lore ata ka bani khak se hana nik thok jarage ko nik thoga di kaim phatta ba su jawram dre ba ko ado sumai tawna ina ata se thok nik thok jare ado ata se ina hap tu hoji hap tsb thum sum hape aduga ajwain khara masu hape ajwain je ko hapa matam da khuchina sumai na hape tang takhai biraga hapa ko ajwain se hapa ga de khoina paratha charaga gas oi hakchang lummi kai na ina drane ara ajwain se hapa ga dike sum bo tawroya ba ko adu dugi ni ajwain se hapa thum jiga ajwain siga su khuchina phajana ata siga mix tawsan jare phajana mix tawsalwa matung da mu thum sum gai ha thaw hapchal lage thaw sum khara hape thaw sum 1 tsp hapchal le ba ko 1 tsp hapchal laga ina phajana khuchina tokhai jare asiga mu ising je ata se totpa faragadi tan je hawdoine ba ko ado totpa se kamaina totkani habada hoji ising se khara hapa hapa ga to ising je amuk tang jamna hapchan doine te ba ising je khaji hapa hapa ga totpi ba ko ado sumain tawna ata se do se semasi ꯍꯧꯖꯤꯛꯇꯤ ꯗꯣꯁꯤꯗꯤ ꯑꯣꯏꯔꯦꯀꯣ ꯗꯣꯁꯤ ꯑꯣꯏꯔꯁꯨ ꯁꯨꯃꯥꯏꯅ ꯗꯣꯁꯤ ꯑꯣꯏꯔꯒꯁꯨ ꯇꯟꯁꯦ ꯍꯧꯕꯒꯤ ꯖꯥꯕꯒꯤ ꯗꯣꯗꯣ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯑꯁꯤꯁꯦ ꯈꯨꯠꯁꯤꯅꯅꯦ ꯅꯝꯃ ꯇꯣꯠꯂꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯏꯁꯤꯡꯒꯤ ꯆꯥꯡꯁꯦ ꯈꯖꯤꯛ ꯈꯤꯛꯑꯒ ꯇꯣꯠꯄꯤꯕ ꯑꯇꯥ ꯇꯟ ꯆꯨꯝꯅ ꯁꯨꯝ ꯑꯀꯪꯕ ꯇꯟ ꯍꯧꯕꯒꯤ ꯗꯣꯒ ꯄꯔꯥꯊꯥ ꯍꯧꯕꯒꯤ ꯗꯣꯒꯁꯨ ꯈꯤꯇꯪ ꯈꯦꯠꯅꯕ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯊꯣꯠꯄ ꯀꯟꯕꯁꯦ ꯑꯗꯣ ꯈꯨꯕꯥꯛꯀꯤ ꯁꯤꯒꯤ ꯁꯥꯏꯖꯁꯤꯅꯅꯦ ꯁꯤꯒꯤ ꯃꯐꯝꯁꯤꯅꯅꯦ ꯇꯣꯠꯄꯤꯔꯣ ꯁꯨꯃꯥꯏꯅ ꯑꯩꯅ ꯇꯣꯠꯂꯤꯕ ꯁꯨꯃꯥꯏꯅ ꯅꯝꯃꯒ ꯇꯣꯠꯂꯣ ꯑꯗꯨꯒ ꯇꯟꯁꯦ ꯌꯥꯝꯅꯁꯨ ꯊꯣꯠꯍꯜꯂꯣꯏ ꯌꯥꯝꯅꯁꯨ ꯄꯦꯠꯄ ꯀꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯦꯠꯄꯗꯣ ꯌꯥꯝ ꯄꯦꯠꯄꯁꯨ ꯌꯥꯔꯣꯏꯕ ꯌꯥꯝꯅ ꯀꯟꯕꯁꯨ ꯌꯥꯔꯣꯏꯕ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯆꯨꯝꯅ ꯅꯣꯔꯃꯦꯜ ꯄꯔꯥꯊꯥ ꯑꯣꯏꯔꯒꯗꯤ ꯌꯥꯏꯕ ꯑꯁꯤꯗꯤ ꯑꯩꯅ ꯁ꯭ꯇꯥꯐꯤꯡ ꯄꯔꯥꯊꯥ ꯑꯣꯏꯗꯣꯏꯅꯤꯅ ꯍꯥꯏꯗꯤꯅꯦ ꯑꯂꯨ ꯄꯔꯥꯊꯥ ꯍꯧꯗꯣꯏꯅꯤꯅꯅꯦ ꯃꯅꯨꯡꯗ ꯑꯂꯨꯒꯤ ꯁꯔꯨꯛꯇꯣ ꯍꯥꯞꯀꯗꯕ ꯂꯩꯕꯅꯤꯅꯅꯦ ꯌꯥꯝꯅ ꯄꯦꯠꯄꯁꯨ ꯌꯥꯔꯣꯏ ꯌꯥꯝꯅ ꯀꯟꯕꯁꯨ ꯌꯥꯔꯣꯏꯕ ꯑꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯏꯁꯤꯡꯁꯦ ꯍꯥꯏꯐꯦꯠ ꯈꯤꯛꯑꯒ ꯗꯣꯁꯦ ꯐꯖꯅ ꯇꯣꯠꯂꯦꯀꯣ ꯑꯗꯣ ꯑꯩꯅ ꯃꯃꯥꯡꯗ ꯇꯥꯇꯟ ꯍꯧꯕꯒꯤꯗꯨꯗꯤ ꯊꯥꯎ ꯑꯝꯇ ꯁꯤꯖꯤꯟꯅꯈꯤꯗꯦ ꯑꯗꯣ ꯑꯁꯤꯒꯗꯤ ꯑꯩꯅ ꯊꯥꯎꯁꯦ ꯆꯥꯃꯁ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯇꯣꯠꯂꯦꯕꯀꯣ ꯑꯗꯣ ꯗꯣꯁꯦ ꯁꯨꯃꯥꯏꯅ ꯐꯖꯅ ꯗꯣꯁꯦ ꯑꯣꯏꯔꯦ ꯍꯥꯏꯕ ꯀꯥꯟꯗ ꯃꯌꯥꯝ ꯌꯦꯡꯕꯗꯁꯨ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯗꯣꯁꯦ ꯈꯔ ꯖꯥꯔꯦ ꯑꯃꯨꯛ ꯊꯣꯠꯊꯔꯦꯕꯀꯣ ꯑꯁꯤꯒꯤ ꯊꯣꯠꯄꯒꯤ ꯆꯥꯡꯁꯦ ꯑꯁꯤꯒꯅꯦꯕ ꯆꯞ ꯆꯥꯔꯤꯁꯦ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯅ ꯗꯣꯁꯦ ꯁꯦꯝꯖꯔꯦ ꯁꯦꯝꯃꯒ ꯍꯧꯖꯤꯛ ꯗꯣꯁꯦ ꯂꯣꯛ ꯇꯧꯔꯁꯦꯕꯀꯣ ꯁꯨꯃꯥꯏꯅ ꯈꯨꯠꯁꯤꯅ ꯅꯝꯃꯒ ꯂꯣꯛ ꯇꯧꯁꯜꯂꯦꯕꯀꯣ ꯗꯣꯁꯦ ꯂꯣꯛ ꯇꯧꯔꯒ ꯗꯣꯁꯤꯒꯤ ꯃꯅꯤꯡ ꯊꯪꯕꯁꯦ ꯌꯦꯡꯍꯟꯒꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯗꯣꯒꯤ ꯃꯅꯤꯡ ꯊꯪꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯅꯔꯗ ꯖꯍꯥ ꯊꯝꯕ ꯃꯇꯝꯗ ꯁꯤꯅ ꯃꯈꯥ ꯊꯪꯈꯤꯗꯣꯏꯕ ꯁꯤ ꯃꯅꯤꯡꯅꯦꯕꯀꯣ ꯁꯤ ꯃꯊꯛꯅꯦꯕ ꯃꯊꯛꯁꯤꯒ ꯑꯃꯨꯛ ꯑꯩ ꯊꯥꯎ ꯈꯤꯇꯪ ꯑꯃ ꯇꯣꯠꯁꯟꯖꯒꯦꯕ ꯊꯥꯎꯁꯦ ꯆꯥꯃꯁꯀ ꯐꯥꯗꯕ ꯅꯠꯇꯦ ꯈꯨꯠꯁꯤꯒ ꯊꯥꯎ ꯈꯤꯇꯪ ꯂꯧꯔꯅꯦꯕ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯑꯇꯣꯠꯄ ꯗꯣꯁꯤꯒꯅꯦ ꯇꯩꯁꯜꯂꯒꯅꯦ ꯁꯨꯃꯥꯏꯅ ꯇꯩꯁꯜꯂꯒꯅꯦ ꯑꯩꯅ ꯏꯌꯥꯔ ꯇꯥꯏꯠ ꯑꯣꯏꯕ ꯀꯟꯇꯦꯅꯔ ꯑꯃꯗ ꯖꯍꯥ ꯀꯣꯟ ꯑꯃꯗꯅꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯊꯝꯃꯁꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯊꯥꯎꯁꯦ ꯂꯣꯏꯅ ꯇꯩꯁꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯒ ꯑꯩ ꯁꯨꯝ ꯇꯤꯐꯤꯟ ꯃꯆꯥ ꯑꯃ ꯂꯧꯔꯦ ꯁꯤꯁꯦ ꯑꯁꯤꯒ ꯑꯩ ꯍꯥꯞꯆꯜꯂꯒ ꯊꯝꯃꯒꯦ ꯑꯁꯨꯃꯥꯏꯅ ꯊꯝꯃꯒꯀꯣ ꯃꯤꯅꯤꯠ 15ꯃꯨꯛ ꯔꯦꯁ ꯑꯣꯏꯅ ꯊꯝꯒꯅꯦꯕꯀꯣ ꯃꯤꯅꯤꯠ 15 ꯔꯦꯁ ꯇꯧꯅ ꯊꯝꯃꯁꯤ ꯃꯤꯅꯤꯠ 15 ꯔꯦꯁ ꯇꯧꯅ ꯊꯝꯃꯒ ꯃꯇꯨꯡꯗꯗꯤ ꯑꯇꯥꯁꯦ ꯊꯣꯠꯅ ꯂꯩꯔꯝꯒꯅꯦꯕ ꯑꯗꯣ ꯌꯦꯡꯉꯨ ꯃꯌꯥꯝ ꯍꯣꯔꯦꯟ ꯃꯤꯅꯤꯠ 15 ꯃꯇꯨꯡꯗ ꯍꯥꯡꯗꯣꯛꯄꯗ ꯌꯦꯡꯉꯁꯤ ꯑꯗꯨꯒ ꯑꯇꯥꯁꯤꯒ ꯗꯣꯁꯦ ꯄꯣꯊꯥꯔꯤꯉꯩꯗ ꯑꯩꯅ ꯁꯤꯒ ꯑꯂꯨꯁꯦ ꯉꯔꯥꯡ ꯐꯨꯠꯇꯣꯛꯑꯒ ꯊꯅꯝꯃꯕꯅꯦꯕꯀꯣ ꯑꯂꯨꯁꯦ ꯐꯨꯠꯄꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯂꯨꯁꯦ ꯍꯧꯖꯤꯛ ꯄꯔꯥꯊꯥ ꯍꯧꯗꯣꯏꯔꯦ ꯍꯥꯏꯔꯒ ꯑꯂꯨ ꯐꯨꯠꯂꯒ ꯍꯧꯔꯗꯤ ꯄꯔꯥꯊꯥꯗꯣ ꯍꯥꯎꯔꯣꯏꯕꯀꯣ ꯑꯗꯣ ꯑꯩꯅ ꯇꯤꯜꯍꯧꯁꯨ ꯈꯔ ꯁꯤꯒ ꯁꯦꯝꯖꯔꯦ ꯇꯤꯜꯍꯧꯁꯤ ꯑꯃꯨꯛ ꯁꯦꯝꯃꯒꯀꯣ ꯇꯤꯜꯍꯧꯁꯤꯁꯨ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯍꯥꯞꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯅꯅꯦꯀꯣ ꯑꯩꯅꯅꯦ ꯁꯤꯁꯦ ꯍꯥꯏꯐꯦꯠꯇꯪ ꯈꯥꯡ ꯑꯃꯗ ꯍꯥꯏꯐꯦꯠꯇꯪ ꯈꯥꯡꯗ ꯈꯪꯗꯦ ꯇꯋꯥꯗ ꯈꯪꯗꯦ ꯊꯥꯎ ꯌꯥꯎꯗꯕꯤꯗꯅꯦꯀꯣ ꯑꯩꯗꯤ ꯁꯨꯝ ꯇꯋꯥ ꯑꯗꯨꯝ ꯊꯥꯡꯒꯠꯂꯦꯕꯀꯣ ꯇꯋꯥꯁꯤꯒ ꯑꯩꯅ ꯊꯥꯎ ꯌꯥꯎꯗꯕꯤꯗꯅꯦ ꯍꯥꯏꯐꯦꯠꯇꯪ ꯉꯧꯊꯣꯛꯆꯒꯦꯕ ꯉꯧꯊꯣꯛꯄꯅꯦ ꯍꯥꯏꯁꯦ ꯇꯤꯜꯍꯧꯁꯤꯒ ꯌꯥꯎꯕ ꯃꯥꯏ ꯆꯣꯇꯛ ꯇꯧꯕ ꯁꯔꯨꯛꯇꯣ ꯍꯥꯏꯐꯦꯠꯇꯪ ꯀꯪꯍꯟꯕ ꯑꯗꯩꯗꯤ ꯃꯥꯒꯤ ꯑꯍꯤꯡꯕ ꯃꯅꯝꯗꯣ ꯃꯥꯡꯈꯤꯅꯕꯒꯤ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯐꯦꯠꯇꯪ ꯉꯧꯊꯣꯛꯆꯕꯅꯦꯕꯀꯣ ꯁꯤꯁꯦ
ꯑꯁꯨꯃꯥꯏꯅ ꯉꯧꯊꯣꯛꯑꯒ ꯉꯥꯏꯍꯥꯛ ꯏꯪꯍꯜꯂꯒ ꯊꯝꯃꯒꯦ ꯌꯥꯝ ꯀꯥꯕꯁꯨ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯌꯦꯡꯕꯗ ꯁꯨꯝ ꯈꯪꯕꯅꯤ ꯃꯩꯁꯦ ꯂꯩꯊꯔꯒꯅꯦꯕꯀꯣ ꯑꯗꯣ ꯁꯦ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯏꯪꯍꯜꯂꯒ ꯊꯝꯃ ꯁꯨꯃꯥꯏꯅ ꯁꯥꯅ ꯍꯥꯞꯄꯗꯤ ꯌꯥꯗꯕꯅꯤꯅ ꯉꯥꯏꯍꯥꯛ ꯏꯪꯍꯜꯂꯒ ꯊꯝꯃꯒꯦ ꯑꯗꯨꯒ ꯄꯔꯥꯊꯥꯗ ꯍꯥꯞꯅꯕꯒꯤ ꯐꯗꯤꯒꯣꯝ ꯈꯔ ꯑꯃꯁꯨ ꯁꯤꯒ ꯂꯧꯖꯔꯦ ꯄꯔꯥꯊꯥꯗꯗꯤ ꯐꯗꯤꯒꯣꯝꯁꯦ ꯌꯥꯎꯔꯗꯤ ꯃꯅꯝ ꯅꯨꯡꯁꯤꯅ ꯍꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯗꯨꯅ ꯄꯔꯥꯊꯥꯁꯨ ꯐꯗꯤꯒꯣꯝꯁꯨ ꯑꯩꯅ ꯀꯨꯞꯅ ꯁꯦꯝꯖꯔꯦ ꯐꯗꯤꯒꯣꯝꯁꯤ ꯑꯃꯨꯛ ꯁꯦꯝꯕ ꯂꯣꯏꯔꯒ ꯑꯩꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯑꯅꯤꯈꯛ ꯂꯧꯖꯔꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤ ꯑꯩꯅ ꯀꯨꯞꯅ ꯁꯦꯝꯃꯒ ꯊꯝꯃꯒꯦ ꯁꯤꯁꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯗꯣꯁꯦ ꯑꯩꯅ ꯃꯤꯅꯤꯠ 30 ꯃꯇꯨꯡꯗ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯕꯗꯗꯤ ꯌꯦꯡꯉꯨ ꯌꯥꯝꯅ ꯁꯣꯐ ꯑꯣꯏꯅ ꯂꯩꯔꯝꯗ꯭ꯔꯥ ꯃꯌꯥꯝ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯌꯦꯡꯉꯨꯁꯦ ꯐꯖꯅ ꯁꯣꯐ ꯑꯣꯏꯗ꯭ꯔꯥ ꯑꯗꯣ ꯑꯁꯤ ꯄꯔꯥꯊꯥꯁꯦ ꯍꯧꯔꯗꯤ ꯍꯥꯎꯗꯣꯏꯅꯦꯕꯀꯣ ꯗꯣ ꯑꯇꯥꯁꯦ ꯇꯣꯠꯄ ꯐꯔꯒꯅꯦꯕ ꯇꯟ ꯍꯥꯎꯔꯤꯁꯦ ꯑꯗꯨꯒ ꯑꯥꯂꯨꯁꯤ ꯌꯦꯡꯉꯨꯁꯦ ꯑꯥꯂꯨꯁꯦ ꯂꯣꯏꯅ ꯃꯀꯨ ꯈꯣꯛꯇꯣꯛꯆꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯥꯂꯨ ꯃꯦꯁꯔꯕꯨꯗꯤ ꯂꯩ ꯑꯣꯏꯔꯒꯁꯨ ꯑꯩꯗꯤ ꯑꯥꯂꯨ ꯄꯔꯥꯊꯥꯒꯤꯅ ꯑꯥꯂꯨ ꯇꯣꯈꯥꯏꯕꯁꯦ ꯀꯇꯥ ꯆꯥꯃꯁꯅ ꯇꯛꯈꯥꯏꯕꯁꯦ ꯑꯁꯤ ꯐꯣꯛ ꯆꯥꯃꯁꯁꯦ ꯑꯁꯤꯁꯤꯅ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯐꯣꯛꯁꯤꯅ ꯇꯧꯕꯁꯤꯅ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯈꯨꯠꯁꯤꯅꯦ ꯇꯣꯈꯥꯏꯕ ꯅꯠꯇꯦꯕꯀꯣ ꯁꯨꯃꯥꯏꯅ ꯐꯣꯛꯀꯤ ꯃꯇꯦꯡꯁꯦ ꯂꯧꯔꯒ ꯑꯩꯅ ꯑꯥꯂꯨꯁꯤꯡꯁꯦ ꯂꯣꯏꯅ ꯇꯣꯈꯥꯏꯖꯔꯦ ꯑꯗꯨꯒ ꯑꯥꯂꯨꯁꯤꯒ ꯌꯥꯎꯕ ꯏꯁꯤꯡ ꯑꯝꯇ ꯌꯥꯎꯍꯟꯕ ꯌꯥꯗꯦꯀꯣ ꯑꯥꯂꯨꯁꯦ ꯐꯨꯠꯄ ꯃꯇꯝꯗ ꯀꯪꯅ ꯐꯨꯠꯄ ꯇꯥꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯨꯝ ꯃꯥꯒꯤ ꯏꯁꯤꯡꯒꯤ ꯁꯔꯨꯛꯇꯣ ꯌꯥꯎꯍꯟꯗꯕ ꯑꯗꯩ ꯇꯤꯜꯍꯧꯁꯤꯡꯗꯨꯁꯨ ꯉꯁꯥꯏ ꯍꯥꯏꯐꯦꯠ ꯉꯧꯔꯒ ꯊꯝꯈꯤꯕꯗꯣ ꯏꯪꯉꯦ ꯑꯗ ꯇꯤꯜꯍꯧꯁꯤꯃꯨꯛ ꯍꯥꯞꯆꯜꯂꯦ ꯐꯗꯤꯒꯣꯝꯁꯤꯁꯨ ꯍꯥꯞꯆꯤꯟꯖꯔꯒꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯁꯣꯏꯔꯒ ꯊꯝꯈꯤꯕꯗꯣ ꯑꯗꯨꯗꯨꯁꯨ ꯑꯩ ꯍꯥꯞꯆꯜꯂꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯨꯅꯤ ꯍꯧꯖꯤꯛ ꯍꯥꯞꯄꯤꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯁꯂꯥ ꯈꯛꯇꯪ ꯑꯃ ꯆꯥꯏꯁꯤꯜꯂꯒꯦ ꯃꯁꯂꯥꯁꯤꯗꯤ ꯀꯩ ꯆꯥꯏꯅꯤ ꯈꯪꯕ꯭ꯔꯥ ꯖꯤꯔꯥ ꯄꯥꯎꯗꯔꯗꯣ ꯑꯗꯣ ꯍꯥꯞꯆꯜꯂꯦ ꯆꯥꯃꯁ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯑꯀꯪꯕ ꯇꯛꯈꯥꯏꯕꯗꯣ ꯆꯤꯂꯤ ꯐ꯭ꯂꯦꯛꯁꯇꯣ ꯑꯗꯨꯗꯨ ꯑꯃꯨꯛ ꯆꯥꯃꯁ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯆꯜꯂꯦ ꯌꯥꯝ ꯑꯁꯥꯕ ꯅꯠꯇꯦꯕꯀꯣ ꯑꯖꯋꯥꯏꯟꯁꯨ ꯈꯤꯇꯪ ꯑꯃ ꯆꯥꯏꯁꯤꯟꯖꯔꯦ ꯑꯗꯨꯒ ꯑꯂꯣꯏꯕꯗ ꯊꯨꯝꯁꯦ ꯑꯃꯨꯛ ꯈꯔ ꯆꯥꯏꯁꯜꯂꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯤꯛꯁ ꯇꯧꯁꯜꯂꯁꯤ ꯃꯤꯛꯁ ꯇꯧꯁꯜꯂꯒ ꯉꯥꯏꯍꯥꯛ ꯆꯥꯃꯣꯁꯁꯤꯅ ꯑꯣꯠꯈꯥꯏꯔꯒꯅꯦ ꯃꯤꯛꯁ ꯇꯧꯕ ꯈꯨꯠꯅ ꯇꯣꯠꯁꯟꯕ ꯅꯠꯇꯕꯅ ꯈꯨꯠ ꯁꯨꯡꯖꯥꯎ ꯌꯥꯎꯕꯤꯗꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯐꯔꯥ ꯂꯥꯎꯅꯅꯦ ꯑꯣꯠꯈꯥꯏꯕꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅꯦ ꯌꯥꯏꯉꯪ ꯄꯥꯎꯗꯔꯗꯣ ꯍꯜꯗꯤ ꯄꯥꯎꯗꯔꯗꯣ ꯍꯥꯏꯐꯦꯠꯇꯪ ꯆꯥꯏꯁꯟꯖꯒꯦ ꯌꯥꯝꯅ ꯅꯠꯇꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯆꯥꯏꯁꯜꯂꯦ ꯑꯗꯨꯒ ꯆꯥꯃꯁꯁꯤꯅ ꯐꯖꯅ ꯑꯣꯠꯈꯥꯏꯔꯒ ꯊꯝꯃꯦ ꯑꯁꯨꯃꯥꯏꯅ ꯑꯣꯠꯈꯥꯏꯗꯅ ꯃꯤꯛꯆꯔꯁꯦ ꯑꯣꯏꯔꯦ ꯍꯥꯏꯕ ꯀꯥꯟꯗꯣ ꯑꯗꯨꯒꯗꯤ ꯊꯝꯕ ꯌꯥꯗ꯭ꯔꯦꯀꯣ ꯇꯣ ꯁꯣꯏꯗꯅ ꯇꯟꯁꯦ ꯍꯧꯕꯤꯒꯗꯕ ꯄꯔꯥꯊꯥꯁꯦ ꯍꯧꯅꯕꯒꯤ ꯔꯦꯗꯤ ꯇꯧꯔꯕꯅꯦꯕ ꯑꯗꯣ ꯁꯤ ꯉꯁꯥꯏ ꯑꯩꯅ ꯇꯣꯠꯂꯒ ꯊꯝꯈꯤꯕ ꯗꯣꯁꯤꯡꯗꯨꯒꯤ ꯑꯩꯅ ꯕꯣꯜ ꯇꯧꯅ ꯂꯧꯔꯒ ꯊꯝꯖꯔꯦ ꯁꯥꯏꯗꯠꯇ ꯑꯗꯨꯒ ꯁꯤ ꯁꯨꯃꯥꯏꯅ ꯇꯟꯁꯦ ꯇꯛꯇꯣꯔꯕꯅꯦꯕꯀꯣ ꯇꯟꯁꯤꯒ ꯇꯛꯄꯗꯗꯤ ꯑꯇꯥꯁꯦ ꯈꯛꯇꯪ ꯆꯥꯏꯕꯩ ꯃꯊꯧ ꯇꯥꯏ ꯑꯇꯥꯁꯦ ꯈꯛꯇꯪ ꯆꯥꯏꯔꯒ ꯃꯥꯏ ꯕꯦꯂꯅꯥꯁꯤꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯏꯟꯕꯤꯔꯒꯅꯦ ꯁꯨꯃꯥꯏꯅ ꯇꯦꯡꯀꯣꯠꯀꯤ ꯃꯑꯣꯡꯗ ꯈꯤꯇꯪ ꯀꯨꯠꯇꯛ ꯇꯧꯍꯜꯂꯒ ꯑꯩꯅ ꯑꯥꯂꯨꯁꯦ ꯆꯥꯃꯁ 3-4 ꯍꯥꯞꯆꯤꯟꯗꯣꯏꯅꯦꯕꯀꯣ ꯑꯥꯂꯨꯁꯦ ꯃꯅꯨꯡꯗ ꯌꯥꯝꯅ ꯊꯟꯅ ꯌꯥꯎꯔꯒꯅꯦꯕ ꯑꯥꯂꯨ ꯄꯔꯥꯊꯥ ꯍꯧꯔꯤꯁꯦ ꯑꯥꯂꯨ ꯄꯔꯥꯊꯥꯅꯦꯅ ꯍꯥꯏꯔꯒ ꯑꯥꯂꯨ ꯄꯔꯥꯊꯥꯗꯨꯒꯤ ꯃꯅꯨꯡꯗ ꯑꯥꯂꯨ ꯌꯥꯎꯗ꯭ꯔꯗꯤ ꯀꯥꯏꯗꯒꯤ ꯍꯥꯎꯗꯣꯏꯅꯣ ꯅꯠꯇ꯭ꯔꯅꯦꯀꯣ ꯑꯗꯨꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯅ ꯁꯦꯝꯖꯕ ꯃꯤꯛꯆꯔꯁꯦ ꯃꯁꯂꯥꯁꯦ ꯑꯁꯤꯁꯦ ꯍꯥꯞꯆꯜꯂꯒ ꯈꯨꯠꯁꯤꯅ ꯍꯥꯏꯐꯦꯠꯇꯪ ꯁꯨꯃꯥꯏꯅ ꯄ꯭ꯔꯦꯁ ꯇꯧꯕꯤꯔꯒꯅꯦ ꯁꯨꯃꯥꯏꯅ ꯃꯆꯤꯟ ꯑꯅꯤꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯂꯣꯛ ꯇꯧꯁꯟꯕꯤꯕꯅꯦ ꯂꯣꯛ ꯇꯧꯁꯟꯕꯁꯤꯒ ꯈꯖꯤꯛ ꯃꯌꯥꯏꯗ ꯄꯣꯛꯈꯥꯏꯗꯅ ꯀꯩꯅꯣ ꯍꯣꯕꯗꯨꯗꯤ ꯑꯗꯨꯝ ꯍꯣꯕꯅꯦ ꯑꯗꯨꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯉꯥꯛꯇꯪ ꯄ꯭ꯔꯦꯁ ꯇꯧꯔꯒ ꯑꯃꯨꯛ ꯁꯤꯃꯨꯛ ꯇꯛꯄꯤꯔꯣꯕ ꯀꯁꯦ ꯇꯞꯄꯤ ꯇꯧꯅ ꯑꯍꯥꯟꯕꯗ ꯇꯧꯑꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯗꯣꯁꯦ ꯁꯦꯝꯃꯒꯗꯤ ꯗꯣ ꯁꯦꯝꯕ ꯐꯠꯇ꯭ꯔꯒꯗꯤ ꯄꯔꯥꯊꯥꯁꯦ ꯇꯛꯄ ꯃꯇꯝꯗ ꯁꯥꯏꯗꯠꯇ ꯄꯣꯛꯈꯥꯏꯕꯗꯣ ꯑꯣꯏꯅꯦꯕ ꯃꯄꯥꯟꯗ ꯑꯣꯏ ꯖꯦꯠꯇ ꯔꯥꯎꯟꯁꯤꯒ ꯂꯣꯏꯅ ꯄꯣꯛꯈꯥꯏꯗꯅ ꯆꯔꯥ ꯂꯥꯎꯅ ꯇꯥꯕꯗꯨꯗꯣ ꯑꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯣꯏꯔꯒꯗꯤ ꯑꯃꯠꯇ ꯄꯣꯛꯈꯥꯏꯔꯔꯣꯏ ꯑꯗꯣ ꯑꯥꯂꯨꯗꯨꯁꯨ ꯏꯁꯤꯡꯒꯤ ꯁꯔꯨꯛꯇꯣ ꯌꯥꯎꯍꯟꯗ꯭ꯔꯕꯅꯤꯅ ꯁꯨꯃꯥꯏꯅ ꯑꯃꯐꯥꯎ ꯑꯣꯏꯔ ꯀꯪꯅ ꯁꯨꯝ ꯇꯛꯄ ꯌꯥꯔꯦꯕ ꯇꯛꯅꯤꯡꯕ ꯃꯑꯣꯡꯗ ꯇꯛꯄ ꯌꯥꯔꯦꯕꯀꯣ ꯑꯁꯤ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯇꯛꯆꯔꯦ ꯇꯛꯑꯒ ꯍꯧꯖꯤꯛ ꯇꯟꯁꯤꯡ ꯄꯔꯥꯊꯥꯁꯤꯃ ꯍꯧꯔꯁꯦꯕꯀꯣ ꯑꯗꯣ ꯄꯔꯥꯊꯥ ꯍꯧꯅꯕꯒꯤꯅꯦꯅ ꯑꯩꯅ ꯁꯣꯝꯗ ꯁꯥꯏꯗꯠꯇ ꯇꯋꯥꯕꯨꯗꯤ ꯊꯥꯡꯒꯠꯂꯒ ꯊꯝꯃꯦ ꯃꯩ ꯍꯧꯉꯩ ꯁꯥꯔ ꯂꯩꯔꯝꯃꯦ ꯃꯩꯈꯨ ꯕꯪ ꯀꯥꯔ ꯂꯩꯔꯝꯃꯦ ꯑꯗꯣ ꯃꯩꯁꯦ ꯈꯔ ꯂꯩꯊꯔꯦ ꯁꯥꯃꯟꯈꯤꯗꯅ ꯑꯗꯣ ꯁꯥꯏꯗꯁꯦ ꯑꯩꯅ ꯍꯥꯞꯆꯜꯂꯒꯅꯦ ꯁꯥꯏꯗ ꯑꯃꯅꯦ ꯍꯥꯏꯐꯦꯠ ꯀꯪꯁꯜꯂꯦ ꯍꯥꯏꯕ ꯀꯥꯟꯗꯨꯒ ꯑꯩꯅ ꯘꯤꯁꯦ ꯇꯩꯔꯤꯅꯦꯕꯀꯣ ꯕ꯭ꯔꯁ ꯑꯃ ꯄꯥꯏꯔꯒ ꯘꯤꯅ ꯅꯠꯇ꯭ꯔꯁꯨ ꯊꯥꯎꯅꯁꯨ ꯌꯥꯏ ꯔꯤꯐꯥꯏꯟ ꯑꯣꯏꯜꯅꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯗꯤ ꯘꯤ ꯑꯣꯏꯅ ꯇꯩꯖꯔꯦ ꯘꯤꯁꯦ ꯁꯨꯃꯥꯏꯅ ꯇꯩꯔꯒꯅꯦ ꯅꯥꯀꯟꯁꯤꯃꯨꯛ ꯃꯨꯜꯂꯛꯑꯦ ꯍꯥꯏꯕ ꯀꯥꯟꯗꯨꯒ ꯑꯣꯏꯖꯦꯠꯁꯦ ꯑꯣꯟꯊꯣꯛꯑꯒ ꯉꯥꯏꯍꯥꯛ ꯁꯦꯛ ꯇꯧꯅꯦꯕꯀꯣ ꯅꯥꯀꯟꯁꯤꯃꯨꯛ ꯑꯣꯟꯊꯣꯛꯑꯒꯦ ꯑꯗꯣ ꯅꯥꯀꯟꯁꯤꯃꯨꯛ ꯑꯣꯟꯊꯣꯛꯑꯒꯗꯤ ꯑꯃꯨꯛ ꯁꯤꯃꯨꯛ ꯅꯥꯀꯟ ꯑꯃ ꯍꯥꯏꯐꯦꯠ ꯃꯨꯟꯓꯜꯂꯒ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯣ ꯑꯣꯏꯖꯦꯠꯁꯦ ꯁꯨꯃꯥꯏꯅ ꯘꯤꯁꯤꯅ ꯇꯩꯔꯒ ꯕ꯭ꯔꯁꯁꯤꯅ ꯁꯨꯃꯥꯏꯅ ꯅꯥꯜꯂꯒ ꯇꯩꯔꯦꯀꯣ ꯇꯩꯔꯕꯅꯤꯅ ꯅꯥꯀꯟ ꯑꯅꯤꯁꯤꯃꯨꯛ ꯐꯖꯅ ꯑꯣꯟꯊꯣꯛꯑ ꯌꯥꯏꯔꯁꯦꯕꯀꯣ ꯌꯥꯝꯅ ꯅꯝꯕꯤꯗꯕꯀꯣ ꯌꯥꯝꯅ ꯅꯝꯃꯒꯅꯦꯕ ꯇꯟꯁꯦ ꯀꯟꯁꯟꯗꯣꯏꯁꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣ ꯄꯔꯥꯊꯥꯅ ꯀꯥꯝꯒꯠꯄꯁꯤꯗꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯄꯨꯔꯤꯅ ꯀꯥꯝꯒꯠꯄ ꯑꯗꯨꯃꯥꯏꯅꯗꯤ ꯀꯥꯝꯒꯠꯇꯕꯅꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯇꯟ ꯑꯀꯪꯕꯅ ꯍꯧꯕꯗ ꯀꯥꯝꯒꯠꯄꯗ ꯑꯗꯨꯃꯥꯏꯅꯗꯤ ꯀꯥꯝꯒꯠꯇꯕꯅꯤ ꯑꯗꯣ ꯑꯩꯅ ꯍꯧꯔꯤꯕ ꯄꯔꯥꯊꯥꯁꯦ ꯈꯔ ꯑꯗꯨꯝ ꯀꯥꯝꯈꯠꯂꯦꯕ ꯑꯗꯨꯅ ꯊꯥꯇꯛ ꯇꯧꯅ ꯎꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯇꯟꯁꯦ ꯑꯍꯥꯟꯕꯒꯤ 1-2 ꯍꯧꯔꯦ ꯑꯗꯨꯒ
ꯁꯨꯃꯥꯏꯅ ꯇꯧꯔ ꯇꯟꯁꯤꯡꯁꯦ ꯂꯣꯏꯅ ꯍꯧꯗꯣꯛꯆꯔꯒ ꯑꯩꯅ ꯍꯧꯔꯤꯕ ꯇꯟꯁꯦ ꯃꯔꯤ ꯈꯛꯇꯅꯦꯕ ꯑꯩꯅ ꯍꯧꯗꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯣ ꯇꯟꯁꯦ ꯍꯥꯏꯐꯦꯠ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠꯇꯤ ꯂꯣꯏꯅ ꯀꯥꯝꯈꯠꯂꯤ ꯀꯥꯝꯈꯠꯂꯒ ꯃꯌꯥꯝ ꯑꯩ ꯇꯟꯁꯤꯡꯁꯦ ꯍꯧꯕ ꯂꯣꯏꯖꯔꯦ ꯇꯟꯁꯤꯡꯁꯦ ꯍꯧꯕ ꯂꯣꯏꯔꯕꯅꯤꯅ ꯃꯌꯥꯝ ꯑꯩ ꯆꯥꯅꯕꯒꯤꯅꯦ ꯑꯩꯅ ꯁꯤꯒ ꯈꯥꯏꯗꯣꯛꯑ ꯊꯝꯃꯦꯕ ꯑꯩꯅ ꯆꯥꯗꯣꯏꯁꯦ ꯏꯟꯖꯥꯡꯒ ꯅꯠꯇ꯭ꯔꯦ ꯗꯍꯤꯁꯦ ꯑꯩꯅ ꯃꯤꯊꯥ ꯗꯍꯤ ꯑꯣꯏꯅ ꯇꯧꯔꯦ ꯑꯊꯨꯝꯕ ꯗꯍꯤ ꯑꯗꯩ ꯑꯆꯥꯔ ꯑꯃ ꯊꯝꯃꯦ ꯁꯤꯒ ꯔꯦꯗꯤ ꯑꯣꯏꯔꯦ ꯇꯟꯁꯤꯒ ꯇꯟ ꯃꯔꯤꯃꯛꯁꯤꯗꯤ ꯂꯣꯏꯅ ꯑꯩꯅ ꯆꯥꯗꯣꯏ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯌꯦꯟꯅꯔ ꯆꯥꯃꯤꯟꯅꯗꯧꯔꯕꯅꯤ ꯇꯟꯁꯦ ꯁꯦꯒꯥꯏꯔꯒꯁꯨ ꯌꯦꯡꯍꯟꯒꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯊꯣꯠ ꯊꯣꯠ ꯂꯥꯎꯗ꯭ꯔꯦ ꯌꯦꯡꯉꯨ ꯇꯟꯁꯦ ꯊꯣꯠꯂꯦ ꯑꯁꯨꯃꯥꯏꯅ ꯍꯧꯕ ꯇꯟꯁꯤꯗꯦꯕꯀꯣ ꯁꯨꯝ ꯊꯣꯠꯇꯅ ꯂꯩꯗꯣꯏꯅꯤ ꯍꯥꯎꯁꯨ ꯍꯥꯎꯗꯣꯏꯅꯤ ꯃꯅꯨꯡꯁꯤ ꯑꯃꯨꯛ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯁꯤ ꯁꯨꯃꯥꯏꯅ ꯁꯦꯒꯥꯏꯕ ꯖꯥꯠꯁꯦ ꯇꯟꯁꯦ ꯍꯥꯏꯐꯦꯠ ꯃꯅꯨꯡꯗ ꯀꯥꯝꯒꯠꯄꯗꯨꯅꯅꯦꯕꯀꯣ ꯑꯁꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯟꯁꯦ ꯂꯣꯏꯅ ꯃꯅꯨꯡꯗ ꯃꯁꯂꯥꯁꯤꯁꯨ ꯂꯣꯏꯅꯃꯛ ꯁꯟꯗꯣꯛꯅ ꯌꯥꯎꯔꯝꯕꯅꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯗꯨꯅꯤ ꯁꯨꯃꯥꯏꯅ ꯍꯧꯕ ꯄꯔꯥꯊꯥꯁꯦ ꯁꯥꯊꯤꯅ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯇꯟꯁꯤꯁꯨ ꯊꯣꯠꯂꯦ ꯑꯗꯨꯒ ꯑꯩ ꯆꯥꯅꯕꯒꯤꯁꯨ ꯊꯧꯔꯥꯡ ꯇꯧꯔꯦꯀꯣ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯔꯦ ꯃꯌꯥꯝ ꯇꯟ ꯄꯨꯝꯅꯃꯛꯁꯦ ꯁꯨꯃꯥꯏꯅ ꯃꯅꯨꯡꯁꯦ ꯁꯟꯗꯣꯛꯅ ꯌꯥꯎꯔꯝꯃꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯇꯟꯁꯤ ꯌꯥꯝꯅꯁꯨ ꯍꯥꯎꯔꯦ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯀꯣꯃꯦꯟꯁꯤꯁꯨ ꯈꯪꯍꯟꯕꯤꯔꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒ ꯁꯞꯄꯣꯔꯠꯁꯨ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯃꯌꯥꯝ